Mayam Kurumjare dom Nimbivasi Impact News ni Impact Reporters Tataram Nokchari. Ngarang numidang pung mapanong taba Duwaida Federation of Civil Societies Organization Focs ki President TS Manihar ki Congo Chikon Machin Ketri Lekai da Leba Yumda Sak-Khangdaba Singna hand grenade ama Langsil-Lamle. Adung oinamak laibak fabadagi bom adu pokai haudre haidi. Thodok adugi pawhek fambaga Ilbut Police Station amadi bom squad ki team laktuna hariba bom adu lakhatkre haidi. Nakalamromda Federation of Civil Societies Organization Focs ki President TS Manihar na phongdorakpada mahaki muthakta kanagumba miyoi amatana natura loop amatana sel gi demand torpa amadi ningai sandanagi ba leitabana hariba bom Langsil-Lamle thawong asi tanana chatharamano haiba hojik phawig oina khangba ngamdri laibak miyamgi amadi Manipur gi apunmagi saktam sagana buhonabada Focs na lawriba thawdang amadi mahangna lawriba thawdang asi khangbidana asigumba thawong chathaba yaningde hariba thawong asi Manipur bu nungsidaba miyosing chathaba oigani hainasu mahangna penba phongdoki. Lok Sabha election Naxal Pagolona security force ki apun Kangbu na tongan mafam singda thiba humba ki thabak su letan jathari ngarang su Manipur ki tongan ba district singi dong thiningai oiba mafam singda security force singna thiba humba ki thabak chathaki lonana checkpoint cham kuntha truki mathakta hangdoktuna achat awong chingsu ningthina yengselli hairi lonana national highway number 2 Impal Dimapur lambi da su section na ngak sinduna gari kaya ningthina ko ya so ngam yauduna Impal yo holakre hairi.